UP BJP Luchingbagi Tukatchaba Wangang Karigumba Eihak Amuk Hanna Mikhal da Khallaklabadi Muslim Singbu Sandol Thilhangane Uttar Pradesh ki Assembly Mikhal kan napangthok lingai marakta I pau da pak sana sandorokiba Muslim Singi mayokta ngang Tukatchaba Wangang amada State asigi BJP MLA amana ngasi mahak masagi Tukatchaba Wangang adu ngang thokre video amada Raghavendra Singhana Karigumba mahak Mikhal sida amuk hanna Khallaklabadi Muslim Singbu Makhoigi Scalp Cape Sing adudagi hangdok halaga Sandon Thilhangani haibadu takhi Mahaki mathong sadaba Wangang Sing adugi matangdagi yaningdaba kaya mayok nakhra batungda Nongpok thangba UP gi Domaria Gansdagi MLA aduna mahak ngasi haikibadudi Islamic terrorism adugi mayok tangangkiba ichamchamba Wangang amani haiki wafam asida Islamic terrorist sing leiba tarabadi Hindu singbu namduna gol topi sing Scalp Cape Sing tangai fadana upalle madu phibam gi matungina haikibane Hindu gi chaukthoksaba dugi damak Eihakna pumnamak kathokna ba thaurang taure Karigumba Muslim singna Eihak pu maithiba pina ba hona ba yaba pumnamak hona ba tarabade Eihak tumina leiroi haibani haina video amada Raghavendra Singhana haikhe Raghavendra Singhana Uttar Pradesh ta Chief Minister Yogi Adityanath na lingkhat khiba writing group ama oiriba Hindu yuba Bahini ge state ki in charge su pure mahaki adugumba campaign gi athing Wangang Sing adu online da pak sandoroki badugi matungda UP police na case ama lokhatle haikhe Karigumba Eihak na Amuk Hanna MLA oirakpa tarabade Gol Topi Sing Scalp Cape Sing mangki badugumna mathangi matamdadi miyan miyoi sing Muslim sing da thina haiba Wangang bu chandol oina thilagani haina mahak na haikhe Ahan ba oina constituency asidagi Hindu masing yamna contest taure mahakna napak tahanabagi Wangang Singda Domaria Gansda Salam natraga Jai Sri Ram laigadra haina hangkhe mahakna Domaria Gans sittagi 2017 da bod sanirom henduna maipakhe Kanglup yansinaba miyam ama laidiba Domaria Gans na Uttar Pradesh ki Assembly Mikhal ge taruk suba tangkakta bod thadanagane nongpok thangba Uttar Pradesh ta mahakta natana BJP gi Luchingbagi kaya marum nasu Mikhal asigi mangoy na Kanglup masen napak tahanabagi Wangang kaya ngangkhre haukiba thada lamdam asigi backward class ki Luchingbagi kaya marum party asidagi tokhre amasung Akhilesh Yadav ki Samajwadi Party da yaukhre Uttar Pradesh ta tangkak tare thokna Assembly Mikhal gi bot thadanagane amasung March 10 da fall laukthokane Rahul Gandhi gi Wangang gi matangda Assam BJP na yamdrabada sedition case lising ama thangatlagane Arunachal Pradesh pu China gi ni haiba wafam adu yathokladuna India asi Gujarat tagi West Bengal fauba lai haiba Congress MP Rahul Gandhi gi Wangang adu gi mayokta Assam da BJP na ngasi yamdrabada sedition case lising ama thangatlagani haina makok thongba likhun sing na paugi agency da phongdoklakre Congress ki miyoy aduna aikhoi gi union asida pangal lai culture gi aikhoi gi union diversity gi aikhoi gi union lon sing gi aikhoi gi union Miyam ge aikhoi gi union amasung state singi aikhoi gi union lai haina phongdokhe hairiba tweet adumaktada mahakna makha taraduna masigi union ase Gujarat tagi West Bengal faubani haikhe tweet adugi matungda Assam Tripura amasung Manipur gi Chief Minister singna Congress ki Luchingbaduna awang nongpukpu panbasi thabiram le haibadu phongdokhe Rahul Gandhi na Kashmir dagi Kerala Gujarat tagi West Bengal India asi pumnamak asigi masu sing asiga loina na phajai India ge masigi makhal asi ikaiba pibani haikhe adubu lekhun sing na phongdokpada hairiba Congress ke miyoy aduna awang nongpokpudi atamdana thoksakhide amasung Arunachal Pradesh pu China gi ni haiba diman adu da yathoki haide Mr Rahul Gandhi na ikhoi gi phajaraba awang nongpok lamdam ge state pu kaukthokre mahaki mapu mapasing adugumna mahakna ikhoi gi lamdam asi yahondre nakhoi gi adugumba thoksadaba duna awang nongpok lamdam asidagi nakhoi gi party adu paktaknana mutkiba dugi maramni haina Tripura gi Chief Minister Biplab Kumar Dev na haikhe Ministry of Social Justice and Environment ke Union Minister of State Pratima Bawing na Rahul ge Wangang adu asengba ikaiba piba mani haikhe amasung Congress na awang nongpok ki state singbu mamangi matamdagi su thoksagide amasung makata na thoksaroi haikhe BJP ki National General Secretary Organization BL Santosh na haikhe INC India amasung masigi Luchingbagi adugidamakti
Awang Nongpoki State Taret asi panba phauba matik chade. Rahul Gandhi bu hanagi Prime Minister Rajiv Gandhi gi machanupani haibagi praman pinaba BJP na demand tawkhrabra haina hangduna Rahul Gandhi gi mayokta Assam Chief Minister aduna haikhiba Wangang gi mayokta protesting chatharingai adugi tangkakta sedition case adu Congress Luchingbagi gi mathakta thangalakhibanai. Uttarakhanda mifam amada Wangang bada Assam Chief Minister aduna handakta Rahul Gandhi bu chaikhi amasung aikhoi gi army gi surgical strike adugi praman piyu haina mahakna demand tawkhi adubu aikhoina mahak Rajiv Gandhi gi machanupara natraga natabra haibagi praman adu piyu haina aikhoina hangba laikhrabra. Aigi army dagi praman demand tawnabagi nahaki hak karino haikhe thogdok adugi matungdagi Hemanta Biswa Sharma gi mayokta Congress na leibak asigi mafam kayada wakat sing thangatki amasung mahakpu khudaktagi phamadudagi lauthoknaba phauba demand tawkhe. Ram pokpham gi matungda laining gi loop ani na Hanuman gi pokpham gi matangda yen aduna anauba wathok thogalagle. Ram pokpham ni natraga pokpham natte haina yenarkhiba sing adu leibak asigi khwaidagi wangba wayen sang Supreme Court na 2019 gi November da wayel ama taduna loisinakrabagi tungda anauba chayetnaba wathok amamu thoglakre. Handaki asidana Hanuman gi pokpham gi matangdane adumoinamak masi lining ani gi marakta yenaba natte madugi mahutta thajaba mawongda Andhra Pradesh da leiba lining loop amaga Karnataka da leiba amaga ani asigi marakta yenavane. Ani asina Hanuman pokhibadu tongan ba mafamdani haina phongdokle. Andhra Pradesh da TTD natraga Tirumala, Tirupati, Devanasthana, Tirumala Hills da laisang ama amasung miyamgi lai khurumpham ama oiriba Anjanadrida facility sing semgatnaba yumsa kaisa numita thauram kaya pangthoknaba thaurang tawkhre. Hairiba mafam aduda haukiba chahi gi April da Ram Navami da Hanuman gi poknaphamne haibagi thauram ama pangthokkhre adum oinamak madu Karnataka da Sri Hanuman Janmabhoomi Tirtha Khetri Trust na yakhide. Trust asigi founder Swami Gobinandana Saraswati ngasi Tirumalada laklaba yai. Hanumana Hampi manakta Tungabhadra Turelge Torban Singda lai haina thajanaba Kiskindhage Anjan Halida pokhi haina Balmiki Ramayan na phongdoi haina trust aduna phongdoe. Yenaba siloishinanaba haukiba chahi gi me thada debate ama pangthokhe adubo maduda yanaba amata phangkhide. Haukiba thada laikhidraba National Sanskrit University Vice Chancellor V Murlidhar Sharmana makok oiba TTD committee amana Puran sing amasung copper plate inscription singumba thainage scripture singna haujik Tirumala haina kauriba Anjanadri na Hanuman gi pokpham ni haina mayek sengna palli haide. December 2020 da semkiba member nipan ge panel amana thagalakiba report amada yumpham oiba TTD na April da phongkiba booklet amana Anjanadri ge wafam adu saugatle. Adubu madugi mayokta Tirtha Khetri Trust na lamai taruk panba cherol ama TTD da thaduna yelakre amasung madugi yetnabadu pangthokre. TTD na makhoina hairiba wafam sing adudi mythological, literary, archaeological amasung geographical gi oiba bodic amasung puranic scholar kayamungna yaraba evidence da yumpham oibani haiki amasung Tirtha Khetri Trust ke wafam adudi praman laite haiki. Yumsa kaisagi thauram aduda saruk yagadoriba Madhya Pradesh ke Chitrakuttagi mamit udraba Swami amana matik chaba evidence pikre haina TTD CEO Jawahar Body na haike. Yumsa kaisagi thauram aduda saruk yariba sing adugi manungda Chitrakut ke Tulsi Pithat ke Sarda Pit Dipathi Sarupanendra Saraswati Ramabhadra Charya Maharaj Rama Jamabhoomi Tirtha Khetri Trust ke Swami Gobindev Giri amasung laibak asigi mafam kayadagi sakhanglaba Swamiji Singh saruk yagane. Thauram aduda TDD Chairman YS Subhareddy amasung atay kayasu saruk yakhe.